Tha asigi Taranipan-da Pangthokhre the Great June Uprising and Unity Day gi MANGOINANA Kekrupat ki Akoiba TONGANBA organization Taramari-na lamtu sit sengbagi Thouram ama Pangthokhre lamtu sit sengbagi Thouram aduga mari leinana lup Taramari aduna punsillaga semba 14 organizations ki chairman Yumnamcha Dilip Kumar hai Kumja lising ani amagi June Taranipan-da thokiba thodok adu ngasi fawba ningsingduna numit asida the Great June Uprising and Unity Day haina pangthoktuna lakli ningsing Thouram asi mapung phana pangthoknaba mafam asi sit sengdopage thabak asi pangthokpani haiki 2001 gi 18 June da thokiba thodok ado khoi ngasi phawda miyamna kaunadri ada hairiba 18 June se da mioi Taranipan lekhidaba aduga lebaki damukta thawai thagi batubu ningsing boina khoina ngasi Thouram ase pangthokpa yanana bui damukta masigi lamba se semjabani se sengdok sin tawjabani ada hairiba 18 June da lekhidraba sing ase masi marnai lekhidaba nate lepaki damukta akoigi Manipuri ngamkhai jikai yaroi haibagi damukta ngamkhai gi damukta siwaki dana jongthoroktana haunaruba naidana thoraga adamaina tawkiba apunba khongjangam asingba 18 June gi yamna significance ase uraga na masi tung koina tungi mirolna yanghaunaba le ningsing haunabu damukta asingba Thouram chi pangthokpani hairiba se nation IM ga Government of India ga tawnariba agreement sida makoi whatever moina iningba iba yai adu tawudadi Manipuri ngamkhai di singnarakudi si sungya yaroi haibase masigi damukta akoina yamna akanba thawna amga loinana haibase thengnagibanina hairiba 18 June je yamma pungphana pangthoknabgi damukta miyamna punna saruk yabiu